ꯁꯦ ꯁꯤ ꯄꯥꯊꯣꯛꯑꯁꯦ ꯀꯣꯛ ꯁꯝ ꯕꯦꯝꯃ ꯅꯪꯕꯨ ꯀꯌꯥꯝ ꯍꯩꯔꯒꯦ? ꯌꯥꯝ ꯍꯩꯔꯦꯗ ꯄꯄꯥ. ꯄꯥꯎ. ꯍꯣꯔꯦꯟꯅꯦ ꯄꯄꯥ ꯍꯜꯂꯛꯄꯗ ꯑꯆꯥꯎꯕ ꯂꯩꯕꯤꯔꯛꯇꯣꯏꯅꯤ. ꯁꯅꯥꯟꯕꯤ ꯐꯨꯔꯤꯠꯁꯤꯗꯤ ꯅꯝꯊꯤꯔꯦ. ꯅꯪꯁꯨ ꯈꯔ ꯁꯨꯕꯤꯕ ꯌꯥꯕꯅꯤ. ꯑꯗꯨꯝ ꯁꯨꯔꯤꯗꯨꯕꯨ ꯑꯩꯁꯨ ꯊꯕꯛꯇꯣ ꯆꯤꯟꯕꯒꯤ ꯀꯥꯎꯕꯅꯦ. ꯅꯠꯇ꯭ꯔꯒ ꯂꯧꯊꯣꯛꯑꯝꯃꯣ, ꯑꯩ ꯍꯣꯔꯦꯟ ꯁꯨꯕꯤꯔꯝꯃꯒꯦ. ꯌꯥꯔꯦ ꯍꯌꯦꯡ ꯁꯨꯔꯁꯤ. ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯊꯕꯛ ꯆꯠꯂꯨꯈꯤꯒꯦꯀꯣ. ꯅꯣꯏ ꯐꯖ ꯂꯩꯔꯝꯃꯨ. ꯆꯠꯂꯦ. ꯁꯦ ꯑꯃꯨꯛꯀ ꯍꯥꯏꯁꯤꯀꯣ. ꯀꯣꯛ ꯁꯝ ꯂꯥꯏ ꯃꯤ ꯄꯥ ꯅꯥ. ꯅꯤꯅꯦ ꯑꯩꯗꯤ ꯍꯌꯦꯡꯋꯥꯏ ꯂꯥꯏꯔꯤꯛ ꯌꯥꯝ ꯄꯥꯔꯒ ꯗꯣꯛꯇꯔ ꯑꯣꯏꯗꯣꯏꯅꯤ. ꯃꯃꯥ ꯑꯩꯗꯤ ꯍꯌꯦꯡꯋꯥꯏ ꯗꯣꯛꯇꯔ ꯑꯣꯏꯗꯣꯏꯅꯤꯀꯣ. ꯍꯣꯏꯅꯦ ꯏꯆꯥꯅ ꯑꯄꯥꯝꯕꯗꯣ ꯑꯣꯏꯍꯟꯗꯣꯏꯅꯤꯅꯦ. ꯁꯦ ꯄꯥꯔꯣꯁꯦ ꯂꯥꯏꯔꯤꯛꯇꯣ. ꯊꯥꯗꯣꯏꯗꯨ ꯐꯗꯤ ꯐꯖꯩꯍꯦ. ꯑꯩꯕꯨ ꯀꯣꯏꯁꯤꯜꯂꯁꯤꯔꯅꯦ. ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗꯨꯅ ꯈꯪꯉꯛꯑꯒ ꯐꯖꯕ ꯅꯠꯇꯦꯗ. ꯍꯦꯔꯥ ꯑꯣꯏꯁꯅꯨꯗ. ꯍꯦꯛꯇ ꯀꯣꯏꯁꯤꯜꯂꯗꯧꯅꯤ. ꯃꯌꯥꯝꯁꯨ ꯂꯣꯏ ꯀꯣꯏꯅꯩꯁꯤꯕꯨ ꯑꯩꯅ ꯀꯣꯏꯕꯕꯨ ꯀꯩꯗꯧꯋꯦꯒꯦ? ꯋꯥꯈꯜꯒꯗꯤ ꯅꯨꯡꯉꯥꯏ. ꯀꯩꯗꯧꯋꯤ ꯀꯣꯏꯔ ꯂꯣꯏꯔꯦ. ꯊꯥꯗꯣꯏ ꯑꯩ ꯂꯥꯛꯂꯦ. ꯇꯥꯃꯣ ꯂꯥꯛꯑꯕꯣ? ꯑꯧ ꯂꯥꯛꯂꯦ. ꯀ꯭ꯋꯥ ꯇꯞꯆꯔꯛꯎ ꯍꯥꯏꯕ꯭ꯔꯣ? ꯌꯥꯔꯅꯤꯗ ꯉꯁꯤꯗꯤ. ꯇꯜꯂꯤꯍꯦ ꯇꯥꯃꯣꯁꯤꯗꯤ. ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯐꯥꯒꯤ ꯇꯧ ꯂꯩꯅꯤꯕ. ꯁꯤꯅꯤꯅꯦ ꯅꯨꯡꯉꯥꯏꯕ ꯍꯥꯏꯁꯦ. ꯐꯥꯒꯤ ꯈꯔ ꯇꯧꯅꯗ꯭ꯔꯗꯤ ꯀꯗꯥꯏꯗꯒꯤ ꯃꯤꯕꯨ ꯑꯗꯨꯝ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯂꯩꯌꯣꯗꯤ ꯀꯥꯏꯗ ꯌꯥꯗꯣꯏꯅꯣꯗ. ꯑꯗꯣ ꯀꯅꯥ ꯂꯩꯒꯦ? ꯀꯅꯥꯝ ꯂꯩꯇꯦ ꯏꯕꯨꯡꯉꯣ, ꯏꯊꯟꯇꯅꯤ. ꯑꯁꯦꯡꯕꯩꯔꯅꯦ? ꯑꯗꯨꯗꯤ ꯑꯁꯥꯏꯐꯥꯎ ꯅꯪꯊꯣꯛꯑꯒ ꯋꯥꯔꯤ ꯃꯆꯥ ꯑꯃꯗ ꯀꯥꯞꯊꯣꯛꯎꯁꯤꯗꯅ. ꯑꯁ ꯌꯥꯔꯣꯏꯍꯦ, ꯃꯤ ꯂꯥꯛꯑꯗꯤ ꯇꯜꯂꯦꯕ. ꯑꯦꯔꯥ ꯅꯪꯁꯨ ꯉꯥꯏꯍꯥꯛꯇꯪ ꯈꯛꯇꯗꯨꯕꯨ ꯃꯤꯀꯨꯞ ꯀꯨꯞꯄꯗ ꯂꯣꯏꯔꯕ ꯋꯥꯔꯤꯗꯨꯕꯨ. ꯃꯁꯤ ꯅꯨꯄꯥꯁꯦ ꯌꯥꯝ ꯇꯟꯖꯩꯗ ꯑꯩꯗꯤ. ꯊꯣꯛꯂꯛꯑꯒꯦ ꯂꯩꯔꯝꯃꯣꯆꯣ. ꯍꯣꯏ ꯑꯗꯨꯗꯤ ꯊꯣꯛꯂꯛꯎꯀꯣ. ꯂꯩꯔꯝꯒꯦꯀꯣ. ꯀꯩ ꯋꯥꯔꯤ ꯁꯥꯖꯦ ꯍꯥꯏꯅꯣ? ꯁꯨꯝ ꯂꯩꯗꯅ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ. ꯑꯗꯣ ꯍꯥꯏꯔꯛꯑꯣꯕ. ꯑꯁ ꯈꯪꯗꯦꯍꯦ, ꯑꯗꯨꯃꯥꯏꯅ ꯍꯪꯖꯤꯜꯂꯛꯑꯗꯤ ꯑꯩꯁꯨ. ꯑꯗꯨ ꯇꯥꯃꯣ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯕ. ꯍꯥꯟꯅꯗꯩꯁꯨ ꯑꯗꯨꯝ ꯍꯥꯏꯔꯒ ꯂꯩꯔꯕꯅꯦ. ꯇꯥꯃꯣ ꯍꯣꯏ ꯌꯨꯝꯗꯣ ꯑꯝꯇ ꯄꯨꯕꯤꯌꯣꯕ. ꯌꯥꯗ ꯇꯧꯔꯤꯅꯦꯃꯤ. ꯌꯨꯝꯗꯣ ꯆꯥꯎꯅ ꯀꯟꯅ ꯁꯥꯔꯤꯕ. ꯃꯣꯠꯄꯗꯨꯗ ꯎꯁꯟꯅꯤꯡꯗꯕꯩ ꯋꯥꯅꯤꯗ. ꯍꯌꯦꯡꯋꯥꯏ ꯂꯣꯏꯔꯒꯅꯦ ꯁꯤꯠ ꯅꯥꯟꯅ ꯂꯩꯕꯗꯨꯗ ꯗꯛ ꯂꯥꯎꯅ ꯄꯨꯁꯜꯂ ꯂꯣꯏꯔꯦ ꯀꯩꯅꯣ. ꯏꯁ, ꯌꯨꯝꯒꯗꯤ ꯌꯥꯝ ꯆꯥꯎꯅ ꯁꯥꯕ ꯃꯥꯜꯂꯤꯗ. ꯆꯥꯎꯕꯖꯥꯠꯅꯤ. ꯀꯗꯥꯏꯗꯒꯤ ꯌꯦꯡꯈꯠꯄꯗꯅꯦ ꯁꯦ ꯇꯨꯄꯤꯒꯁꯦ ꯀꯦꯜꯂꯤꯝꯅꯤ. ꯑꯁ ꯌꯥꯝ ꯋꯥꯡꯉꯤꯅꯦ ꯑꯗꯨꯗꯤ. ꯅꯪꯅ ꯈꯪꯗꯕꯩ ꯋꯥꯅꯤ. ꯅꯪꯅꯅꯦ ꯗꯨꯀꯥꯟꯒ ꯐꯝꯗꯅ ꯇꯧꯔꯤꯁꯦ ꯐꯝꯍꯜꯂꯣꯏꯗꯕꯅꯤ. ꯏꯁ, ꯑꯗꯨꯗꯤ ꯑꯩꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯗꯣꯔꯤꯅꯦ. ꯊꯝꯕꯤꯗꯗꯤ ꯀꯩꯅꯣ. ꯅꯪꯁꯦ ꯅꯨꯡꯁꯤꯈ꯭ꯔꯖꯥꯠꯅꯤ. ꯏꯁ, ꯑꯁꯦꯡꯕꯩꯔꯣ? ꯅꯠꯇꯦ, ꯅꯨꯡꯁꯤꯗ꯭ꯔꯒꯕꯨ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯂꯥꯛꯏꯁꯤꯕꯨ ꯂꯥꯛꯈꯤꯗ꯭ꯔꯕ? ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ. ꯑꯗꯣ ꯉꯁꯤꯗꯤ ꯇꯥꯃꯣꯁꯦ ꯀ꯭ꯋꯥꯒ ꯆꯥꯗꯦ, ꯌꯥꯝ ꯌꯨꯝꯗ ꯂꯩꯗ.
ꯅꯨꯡꯇꯤꯒꯤ ꯀ꯭ꯋꯥ ꯆꯥꯔꯁꯨ ꯅꯨꯄꯤꯅ ꯁꯥꯎꯅꯤꯅꯦ. ꯍꯥ ꯅꯨꯄꯤ ꯍꯥꯏꯗꯤ ꯑꯩ ꯅꯠꯇ꯭ꯔꯣ? ꯍꯥ ꯅꯪꯅꯦ. ꯑꯩꯗꯤ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯃꯥꯜꯂꯨꯔꯦ ꯈꯨꯍꯥꯏꯒ. ꯀꯗꯥꯏꯗꯩꯅꯣꯗ ꯅꯨꯄꯤ ꯑꯇꯣꯞꯄ ꯒꯥꯏꯅ. ꯑꯩꯈꯣꯏꯗꯤ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅꯅꯦ ꯑꯇꯣꯞꯄꯗꯒ ꯌꯦꯡꯖꯄꯣꯠꯇꯦ. ꯌꯥꯔꯦꯍꯦ ꯃꯁꯤ ꯅꯨꯄꯥꯁꯤꯗꯤ. ꯑꯗꯣ ꯅꯪ ꯊꯦꯡꯉꯕꯕ? ꯊꯦꯡꯕꯩ ꯅꯠꯇꯤꯌꯦ, ꯌꯨꯝꯁꯨ ꯃꯤ ꯂꯩꯇꯤꯌꯦ. ꯑꯗꯣ ꯀꯩꯅꯣ? ꯑꯁ ꯑꯩꯅꯗꯤ ꯁꯣꯝꯗ ꯑꯥꯗ ꯒꯥꯔꯗꯦꯟꯒꯨꯝꯕ ꯑꯃꯗ ꯐꯝꯃꯨꯁꯤꯔꯅ ꯈꯜꯂꯤ. ꯁꯤꯁꯨ ꯌꯥꯏ, ꯀꯩꯗꯧꯔꯒꯦ? ꯅꯨꯡꯉꯥꯏꯇꯦꯗꯅ ꯁꯤꯗꯗꯤ. ꯑꯗꯣ ꯅꯣꯡꯃꯃꯨꯛ ꯆꯠꯂ ꯂꯣꯏꯔꯦ, ꯀꯩꯗꯧꯔꯒꯦ? ꯅꯪ ꯌꯥꯔꯕꯣ? ꯌꯥꯔꯒꯕꯨ ꯍꯥꯏꯔꯛꯏ ꯅꯠꯇ꯭ꯔꯣ? ꯑꯗꯨꯗꯤ ꯅꯣꯏ ꯃꯥꯍꯣꯏ ꯂꯥꯛꯑꯁꯨ ꯅꯨꯡꯉꯥꯏꯇꯦ, ꯑꯩ ꯑꯃꯨꯛ ꯀꯥꯞꯊꯣꯛꯈ꯭ꯔꯒꯦ. ꯍꯣꯏ. ꯆꯠꯂꯦꯀꯣ. ꯕꯥꯏ. ꯕꯥꯏ. ꯆꯠꯂꯦꯀꯣ. ꯕꯥꯏ ꯕꯥꯏ. ꯏꯅꯝꯃ, ꯑꯩꯗꯤ ꯏꯅꯝꯃ ꯂꯥꯛꯄꯗꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯉꯣ. ꯊꯕꯛꯀ ꯑꯝꯇ ꯁꯨꯗ꯭ꯔꯦ. ꯏꯅꯝꯃꯗꯧꯅ ꯑꯐꯕ ꯉꯥꯛꯇ ꯂꯩꯔꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯅꯤ. ꯃꯁꯤꯗꯤꯕ. ꯁꯤꯁꯦ ꯍꯦꯡꯒꯔꯅꯤꯁꯦ ꯁꯠ ꯃꯟꯖꯜꯂꯨꯁꯦ, ꯊꯪꯗꯣꯛꯔꯁꯦ. ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ, ꯌꯥꯔꯅꯤ ꯂꯥꯛꯑꯣ. ꯇꯥꯃꯣ, ꯑꯩꯈꯣꯏꯁꯦ ꯁꯨꯝ ꯂꯝꯕꯤꯗ ꯅꯠꯇ꯭ꯔꯗꯤ ꯎꯅꯅꯤꯡꯉꯥꯏ ꯃꯐꯝ ꯂꯩꯇꯕ꯭ꯔꯥꯕ? ꯆꯠꯂꯣꯍꯦ, ꯃꯤꯅ ꯍꯥꯟꯅ ꯒꯥꯔꯗꯦꯟꯗ ꯎꯅꯁꯤ ꯍꯥꯏꯕꯗꯤ ꯅꯪ ꯌꯥꯕ꯭ꯔꯣ? ꯑꯗꯨꯅ ꯑꯩꯅ ꯑꯃꯨꯛ ꯂꯥꯟꯗꯣꯏꯔꯥ? ꯂꯥꯟꯗꯗꯤ. ꯇꯥꯃꯣ, ꯁꯤ ꯀꯥꯔꯁꯦ ꯐꯖꯩꯌꯦ. ꯂꯨꯄꯥ ꯀꯌꯥ ꯄꯤꯒꯦꯕ? ꯀꯗꯥꯏꯗꯒꯤꯅꯣꯗ, ꯁꯦꯜ ꯃꯃꯟꯒ ꯍꯥꯏꯔꯗꯤ ꯅꯪ ꯑꯃꯨꯛ ꯋꯥꯟꯊꯈꯤꯗꯅ. ꯃꯤꯅꯦ ꯑꯃꯦꯔꯤꯀꯥꯗꯒꯤꯅꯤ ꯆꯦꯜꯂꯤꯁꯤ. ꯑꯃꯦꯔꯤꯀꯥꯗꯩꯁꯨ ꯆꯦꯟ ꯌꯥꯕ꯭ꯔꯥ? ꯌꯥꯗꯗꯤ ꯀꯩꯅꯣꯅꯦ, ꯁꯤ ꯌꯥꯝ ꯆꯥꯎꯈꯠꯂꯕ ꯃꯇꯝꯁꯤꯗꯕꯨ. ꯈꯪꯃꯟꯗꯦ ꯅꯪꯁꯨ. ꯐꯖꯩ ꯍꯥꯏꯒꯦ ꯇꯧꯕꯅꯤꯗ. ꯑꯣ. ꯑꯗꯣ ꯅꯪꯒꯤꯁꯨ ꯑꯩꯅ ꯍꯌꯦꯡꯋꯥꯏ ꯑꯃ ꯂꯩꯕꯤꯗꯣꯏꯅꯦꯗ. ꯑꯩꯗꯤ ꯊꯧꯕ ꯍꯩꯔꯣꯏꯗ. ꯑꯩꯅ ꯇꯥꯛꯄꯤꯔ ꯂꯣꯏꯔꯦ ꯀꯩꯅꯣ. ꯑꯗꯣ ꯇꯥꯃꯣ, ꯀꯩꯅꯣꯝꯇ ꯍꯪꯒꯦꯕ. ꯀꯩꯅꯣ ꯍꯥꯏꯌꯣ. ꯇꯥꯃꯣ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎꯁꯦ ꯁꯤ ꯅꯠꯇꯗꯤ ꯂꯩꯖꯗ꯭ꯔꯕꯣ? ꯎꯅꯕ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯂꯤꯠꯄꯗꯨꯗ ꯑꯁꯤ ꯕꯦꯒꯁꯤꯁꯨ ꯁꯨꯛꯊꯥ ꯊꯥꯗꯦꯕ. ꯕꯦꯝꯃ, ꯅꯪ ꯈꯪꯗ ꯇꯧꯔꯤ. ꯀꯣꯟꯇ꯭ꯔꯦꯛꯇꯔ ꯑꯣꯏꯕ ꯍꯥꯏꯕꯁꯦ ꯊꯕꯛ ꯆꯤꯟꯖꯕꯗꯣ. ꯗ꯭ꯔꯦꯁꯀꯅꯦ ꯍꯣꯡꯕ ꯁꯪꯖꯥ ꯅꯠꯇꯦ. ꯕꯦꯒꯁꯤꯗꯤꯅꯦ ꯀꯨꯏꯔꯦ, ꯄꯤꯛꯏꯉꯩꯗꯒꯤ ꯑꯗꯨꯝ ꯌꯥꯜꯂ ꯂꯥꯛꯑꯕꯅꯤ. ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯄꯤꯛꯏꯉꯩꯗꯒꯤ ꯁꯨꯝ ꯌꯥꯜꯂꯛꯑꯦ ꯍꯥꯏꯁꯤꯕꯣ? ꯄꯤꯛꯏꯉꯩꯗꯗꯤ ꯇꯥꯃꯣꯁꯨ ꯅꯦꯝꯃꯝꯅꯤ. ꯃꯅꯤꯡꯗ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯉ ꯆꯠꯂꯤꯔꯣ? ꯆꯤꯡꯅ ꯑꯗꯨꯝ ꯆꯠꯂꯤꯅꯤꯅꯦ. ꯏꯁ, ꯋꯥꯔꯤꯒꯗꯤ ꯐꯅꯕꯨ ꯐꯖꯔꯝꯅꯤꯅꯦ ꯕꯦꯒ ꯇꯨꯡꯒ. ꯑꯗꯣ ꯅꯪꯗꯤ ꯅꯨꯄꯥ ꯎꯅꯗꯧꯔꯦ ꯀꯥꯏꯅ ꯅꯨꯡꯇꯤꯒꯤ ꯗ꯭ꯔꯦꯁꯀꯁꯦ ꯁꯤꯟꯗꯅ ꯊꯣꯔꯛꯏꯕ. ꯅꯣꯏꯒꯤ ꯑꯗꯨꯃꯥꯏꯅꯅꯦ ꯁꯤꯟꯕ ꯉꯝꯃꯝꯃꯗꯤꯀꯣ. ꯍꯥ? ꯀꯩ ꯍꯥꯏꯕ ꯇꯥꯃꯣ? ꯅꯠꯇꯦ, ꯁꯨꯝ ꯍꯥꯏꯕꯅꯤꯗ. ꯑꯗꯨ ꯇꯥꯃꯣ, ꯇꯥꯃꯣꯁꯦ ꯐꯔꯝꯒꯗꯕ ꯌꯥꯝ ꯃꯥꯜꯂꯤꯉꯣ. ꯑꯩꯗꯤ ꯇꯥꯃꯣꯁꯦ ꯅꯨꯡꯁꯤꯕ ꯁꯨꯝ ꯍꯦꯟꯖꯜꯂꯛꯑꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ. ꯅꯨꯡꯁꯤꯕꯒꯤ ꯋꯥꯗꯤ ꯍꯥꯏ ꯀꯥꯟꯅꯗꯦ, ꯑꯩꯅꯕꯨ ꯍꯦꯜꯂꯝꯒꯅꯤꯗ. ꯑꯁ, ꯃꯁꯤꯗꯤꯕ. ꯈꯛꯇꯪ ꯊꯥꯛꯄ ꯌꯥꯗ꯭ꯔꯣ? ꯇꯥꯃꯣꯅꯦ ꯁꯤꯗꯤ. ꯇꯥꯃꯣꯁꯦ ꯅꯨꯄꯤꯒ ꯋꯥꯔꯤ ꯌꯥꯝ ꯁꯥꯟꯅꯩꯅꯦ. ꯐꯩ ꯍꯥꯏꯕ. ꯑꯗꯨꯒꯤ ꯋꯥꯗꯤ ꯀꯥꯏꯗꯩ ꯅꯨꯄꯤꯅꯣ ꯃꯥꯏꯁꯤꯕꯣ? ꯈꯔ ꯊꯛꯀꯅꯤ. ꯌꯦꯡꯉꯨꯅꯦ, ꯃꯇꯨ ꯃꯆꯥ ꯂꯩꯔꯕ ꯃꯥꯅꯒ ꯅꯨꯄꯤꯒ ꯀꯣꯏꯗꯅ. ꯈꯪꯅꯤꯗꯅ ꯅꯪ. ꯅꯪ ꯂꯥꯛꯇ ꯂꯥꯛꯑꯣꯕ ꯌꯨꯝꯗꯅ. ꯆꯪꯉꯛꯈꯣꯕꯅ. ꯑꯗꯣ ꯋꯥꯔꯦꯗ. ꯅꯣꯛꯃꯟꯗꯅ ꯈꯦꯗꯕ ꯇꯥꯔꯦ. ꯆꯠꯂꯁꯤꯔꯥ? ꯑ. ꯊꯤꯟꯕꯤꯔꯝꯃꯣꯕ. ꯀꯗꯥꯏꯗꯩꯅꯣꯗ, ꯑꯩꯅꯦ ꯌꯨꯝꯗ ꯊꯕꯛ ꯑꯆꯤꯟꯕ ꯑꯃ ꯂꯩꯍꯧꯋꯦꯕ. ꯏꯅꯛ ꯅꯛꯄꯁꯤꯕꯨ ꯅꯪ ꯑꯗꯨꯝ ꯆꯠꯂꯣ ꯀꯩꯅꯣ. ꯃꯁꯤ ꯅꯨꯄꯥꯁꯤꯗꯤ. ꯆꯠꯂꯦꯀꯣ? ꯍꯣꯏ. ꯆꯠꯂꯣ.
ꯑꯩ ꯀꯔꯤ ꯍꯥ ꯊꯕꯛ ꯆꯠꯀꯦꯕ ꯌꯥꯅꯤ ꯎꯔꯝꯗꯅꯕ ꯅꯨꯡꯉꯥꯏꯅꯤ ꯅꯨꯄꯤ ꯂꯩꯔꯤꯉꯩꯗꯒ ꯆꯪꯉꯛꯑꯝꯃꯗꯤ ꯁꯤꯔꯝꯅꯤꯗ ꯈꯨꯔꯨꯝꯖꯔꯤ ꯏꯃꯥ ꯃꯅꯤꯄꯨꯔ ꯆꯤꯡꯁꯥꯡ ꯂꯨꯍꯨꯞ ꯊꯣꯜꯂꯤꯕꯤ ꯀꯔꯤꯅꯣꯕ ꯃꯥ ꯉꯁꯥꯏ ꯇꯧꯏꯗꯨꯕꯣ ꯀꯔꯝꯕ ꯅꯨꯄꯤꯅꯣꯕ ꯃꯥ ꯉꯁꯥꯏ ꯎꯅꯔꯤꯗꯨꯕꯣ ꯃꯃꯥ ꯆꯥꯛ ꯂꯥꯝꯃꯦ ꯍꯦ ꯆꯥꯛꯀ ꯆꯠꯂꯣꯗ ꯁ꯭ꯋꯥꯏꯗ ꯈꯣꯏꯗꯧꯅ ꯃꯔꯣꯝ ꯁꯥꯎꯅꯤꯡꯉꯤꯁꯤꯗ ꯀꯔꯝꯕ ꯅꯨꯄꯤꯅꯣꯕ ꯃꯥ ꯉꯁꯥꯏ ꯎꯅꯔꯝꯃꯤꯗꯨꯕꯣ ꯂꯥꯛꯇꯤ ꯂꯥꯛꯑꯦꯗꯅ ꯈꯪꯉꯤꯗꯅ ꯅꯪ ꯉꯁꯤ ꯉꯥꯏꯈꯣ ꯀꯩꯗꯧꯔꯒꯦ ꯉꯁꯥꯏ ꯅꯨꯄꯤꯗꯣ ꯀꯅꯥꯅꯣ ꯍꯥ ꯀꯗꯥꯏꯗꯩ ꯅꯨꯄꯤꯅꯣꯗ ꯅꯪꯁꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯏꯁ ꯅꯨꯄꯤ ꯀꯥꯏꯅ ꯉꯁꯥꯏ ꯑꯉꯥꯡꯕꯤ ꯂꯤꯠꯄꯤꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯩꯗꯨꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕꯅꯤꯅꯦꯍꯦ ꯀꯗꯥꯏꯗꯅꯣꯃꯦ ꯅꯪꯅ ꯉꯥꯡꯊꯠꯂꯤꯗꯨꯕꯣ ꯀꯗꯣꯝꯗꯒꯤ ꯂꯤꯁꯜꯂꯛꯑꯒ ꯅꯪꯅ ꯀꯗꯥꯏꯗ ꯀꯔꯤꯃꯨꯛ ꯎꯁꯜꯂꯨꯔꯦ ꯑꯉꯥꯡꯕꯤ ꯀꯥꯏꯅ ꯑꯉꯥꯡꯕꯤ ꯑꯁꯪꯕꯤ ꯑꯝꯇ ꯈꯪꯗꯦꯀꯣ ꯆꯨꯝꯅ ꯈꯨꯝꯃꯨ ꯑꯁꯦꯡꯕ ꯀꯅꯥꯅꯣ ꯍꯥꯏꯔꯣ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯉꯥꯡꯕ ꯂꯤꯠꯄꯤꯗꯣ ꯀꯩꯒꯤꯅꯣ ꯈꯨꯝꯗ꯭ꯔꯤꯁꯤꯕꯣ ꯑꯁ ꯀꯔꯤꯅꯣꯃꯦ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯨ ꯁꯅꯥꯍꯟ ꯃꯃꯥ ꯀꯅꯥꯅꯣ ꯑꯉꯥꯡꯕꯤꯕꯣ ꯈꯪꯗꯦ ꯆꯠꯂꯣ ꯅꯪꯁꯨ ꯂꯥꯏꯔꯤꯛꯇꯨ ꯄꯥꯎ ꯆꯠꯊꯣ ꯀꯅꯥꯅꯣ ꯍꯥꯏꯒꯦ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯔꯣ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣꯃꯦ ꯁꯅꯥꯍꯟ ꯅꯪ ꯈꯜꯂꯤꯗꯨꯕꯣ ꯑꯩꯅ ꯍꯪꯉꯤꯁꯤ ꯆꯨꯝꯅ ꯈꯨꯝꯃꯣ ꯅꯠꯇꯦ ꯀꯔꯤꯅꯣꯕ ꯑꯩꯅ ꯈꯨꯝꯗꯣꯏꯁꯦ ꯑꯩꯒꯤ ꯏꯃꯤꯠꯃꯛꯅ ꯎꯔꯛꯑꯕꯅꯦ ꯑꯁ ꯈꯪꯗꯦꯃꯦ ꯅꯪꯅꯅꯦ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯎꯕ ꯑꯣꯏꯔꯝꯒꯅꯤ ꯍꯧꯖꯤꯛꯇ ꯂꯝꯕꯤꯗ ꯐꯨꯔꯤꯠ ꯑꯉꯥꯡꯕꯤ ꯂꯤꯠꯄꯤ ꯅꯨꯄꯤꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯗꯨꯗꯤ ꯑꯦ ꯊꯣꯛꯈ꯭ꯔꯦꯅꯦ ꯃꯁꯦ ꯀꯔꯤꯅꯣꯃꯦ ꯁꯅꯥꯍꯟ ꯑꯩ ꯏꯇꯨꯡ ꯀꯨꯏꯅ ꯏꯟꯅꯔꯤꯁꯤꯕꯣ ꯏꯅꯦ ꯃꯤꯅ ꯍꯪꯕꯗꯤ ꯇꯥꯕ꯭ꯔꯣ ꯅꯪ ꯍꯥꯏꯒꯦ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯔꯣ ꯍꯥꯏꯕ꯭ꯔꯥ ꯅꯪ ꯍꯥꯏꯒꯦ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯔో ꯍꯥꯏꯕ꯭ꯔꯣ ꯇꯜꯂꯤꯌꯦ ꯅꯪꯁꯤꯗꯤ ꯅꯠꯇꯦ ꯀꯔꯤ ꯈꯨꯝꯃꯨ ꯍꯥꯏꯅꯣ ꯑꯩꯕꯣ ꯑꯣ ꯅꯪ ꯈꯨꯝꯃꯔꯣꯏꯗ꯭ꯔꯥ ꯐꯩ ꯐꯩ ꯅꯪ ꯉꯁꯤꯗꯤ ꯑꯩꯅ ꯍꯥꯏꯕꯁꯦ ꯅꯪ ꯊꯥꯖꯗꯔꯕꯅꯦꯕ ꯑꯩꯒꯤ ꯏꯃꯤꯠꯃꯛꯅ ꯎꯔꯕ ꯑꯩꯒꯤ ꯈꯨꯠꯁꯤꯅ ꯐꯥꯔꯀꯥꯟꯗ ꯅꯪ ꯊꯥꯖꯗꯣꯏꯅꯦꯕ ꯅꯠꯇ꯭ꯔꯣ ꯐꯩ 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 ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯃꯥ ꯉꯁꯥꯏ ꯎꯅꯔꯤꯗꯨꯕꯣ ꯑꯁ ꯈꯨꯠꯅꯧꯒꯗꯤ ꯄꯦꯔꯦ ꯄꯥꯈꯠꯂꯤꯗꯀꯣ ꯑꯁꯦꯡꯕꯒꯁꯨ ꯍꯥꯏꯗꯦꯕ ꯂꯣꯠꯇꯅꯒꯁꯨ ꯇꯧꯔꯤꯕ
ꯀꯔꯤꯅꯣꯕ ꯑꯩ ꯇꯧꯗꯣꯏꯁꯤꯕꯣ? ꯀꯔꯝꯕ ꯅꯨꯄꯤꯅꯣꯕ ꯃꯇꯨ ꯃꯆꯥ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯗꯕꯨ ꯉꯥꯎꯔꯤꯅꯦꯅ ꯉꯥꯎꯔꯤꯗꯨꯕꯨ? ꯑꯁꯤ ꯅꯨꯄꯥꯁꯤꯁꯨ ꯃꯉꯥꯏ ꯄꯥꯈꯪ ꯁꯥꯔꯤꯅꯦ ꯃꯥꯅ ꯃꯇꯨ ꯃꯆꯥ ꯂꯩꯔꯕ ꯃꯥꯅꯕꯨ꯫ ꯍꯟꯗꯛ ꯃꯔꯛꯁꯦ ꯑꯩꯅ ꯀꯟꯅ ꯀꯤꯈꯠꯂꯦꯅ ꯈꯜꯂꯦꯕ꯫ ꯑꯁ ꯇꯜꯂꯤꯗ꯫ ꯁꯅꯥꯍꯟ, ꯀꯩꯅꯣ ꯆꯥꯛ ꯑꯝꯇ ꯊꯣꯡꯉꯝꯗ꯭ꯔꯤꯁꯤꯕꯨ ꯀꯩꯗꯧꯔꯒꯦ? ꯇꯥꯁꯤꯟꯅꯗ꯭ꯔꯤꯁꯤ ꯌꯦꯡꯉꯨꯅꯦ꯫ ꯑꯣ, ꯆꯥꯛꯇꯨꯕꯨ ꯀꯔꯝ ꯀꯥꯟ ꯂꯣꯏꯗꯣꯏꯅꯣ? ꯈꯪꯗꯦ ꯈꯪꯗꯦ, ꯑꯦ, ꯊꯣꯡꯉ ꯆꯥꯎꯁꯨ ꯆꯠꯂꯣ꯫ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯁ, ꯂꯣꯏꯁꯜꯂꯒꯦꯗ꯫ ꯑꯁ, ꯃꯃꯥꯁꯨ ꯑꯉꯥꯡ ꯇꯨꯏꯁꯟ ꯂꯧꯕ ꯆꯠꯈꯤ꯫ ꯃꯁꯤ ꯇꯟꯖꯥꯁꯤ ꯂꯧꯔꯒ ꯊꯥꯗꯣꯛ ꯍꯦꯛꯇ ꯄꯨꯁꯤꯜꯂꯛꯀꯦꯗ꯫ ꯑꯁꯦꯡꯕꯁꯦ ꯍꯦꯛꯇ ꯍꯥꯏꯗꯣꯛꯑꯒꯦ꯫ ꯅꯠꯇꯦ, ꯑꯩꯅ ꯑꯣꯏꯗꯕ ꯀꯌꯥꯝ ꯀꯨꯏꯅ ꯉꯥꯡꯗꯣꯏꯅꯣ? ꯇꯟꯖꯥꯁꯤ ꯃꯥꯡꯍꯟꯕ ꯌꯥꯗꯦ꯫ ꯆꯠꯂꯒꯦ꯫ ꯇꯥꯃꯣ, ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯇꯥꯃꯣ ꯌꯥꯗꯕ ꯉꯝꯗ꯭ꯔꯦꯗꯅ꯫ ꯑꯩꯁꯨ ꯉꯁꯤꯗꯤ ꯅꯪꯁꯦ ꯌꯨꯝꯗ ꯄꯨꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯑꯁꯦꯡꯕꯗꯣ ꯑꯗꯨꯁꯨ ꯈꯪꯍꯟꯒꯦ꯫ ꯑꯗꯨꯅꯦꯕ ꯑꯩꯗꯤ ꯅꯍꯥꯟꯗꯩ ꯆꯠꯅꯤꯡ ꯂꯩꯔꯕꯅꯦ꯫ ꯑꯗꯨꯗ ꯇꯥꯃꯣꯅ ꯁꯨꯛꯌꯥ ꯌꯥꯕꯤꯗꯕꯩ ꯋꯥꯅꯤ꯫ ꯑꯗꯣ ꯉꯁꯤ ꯄꯨꯔꯒꯦ ꯍꯥꯏꯁꯤ ꯆꯦꯟꯗꯣꯏꯔꯣ? ꯆꯦꯟꯕꯗꯤ ꯀꯣꯟꯅ ꯆꯦꯟꯁꯤꯗ꯫ ꯅꯪꯅ ꯑꯩꯒꯤ ꯌꯨꯝ ꯌꯦꯡꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯌꯦꯡꯍꯟꯒꯦ ꯇꯧꯕ꯫ ꯑꯗꯨꯗꯤ ꯆꯠꯁꯤꯔꯥ? ꯌꯨꯝꯁꯤꯁꯨ ꯃꯤ ꯀꯅꯥꯝꯇ ꯂꯩꯇꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯍꯪꯒꯥꯝꯗꯨꯁꯨ ꯏꯁꯤꯡ ꯀꯅꯥꯝꯇ ꯆꯥꯏꯕꯤꯔꯝꯃꯔꯣꯏꯕ, ꯂꯣꯏꯅ ꯀꯪꯉꯝꯕ ꯇꯥꯔꯦ꯫ ꯀꯥꯏꯗꯅꯣ ꯂꯥꯛꯏꯁꯤꯕꯣ? ꯆꯪꯁꯤꯜꯂꯛꯑꯣ꯫ ꯁꯤꯗ ꯐꯝꯃꯨ꯫ ꯇꯥꯃꯣ, ꯑꯩꯈꯣꯏ ꯂꯥꯛꯏꯁꯤꯕꯨ ꯀꯥꯏꯗꯅꯣ? ꯊꯥꯗꯣꯏ, ꯑꯩ ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯋꯥꯁꯦ ꯅꯪꯒꯤ ꯅꯐꯝꯗ ꯂꯣꯠꯇꯨꯅ ꯂꯩꯔꯔꯣꯏ꯫ ꯉꯁꯤꯗꯤ ꯂꯣꯏꯅ ꯇꯝꯊꯣꯛꯑꯒꯦ꯫ ꯅꯪ ꯁꯥꯎꯗꯤ ꯁꯥꯎꯅꯨꯀꯣ? ꯀꯩ ꯋꯥꯅꯣ? ꯎꯔꯕ꯭ꯔꯥ ꯑꯩꯒꯤ ꯌꯨꯝꯁꯦ? ꯀꯅꯥ ꯌꯨꯝꯃꯕ? ꯃꯁꯦ ꯑꯩꯒꯤ ꯌꯨꯝꯅꯤ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯇꯥꯃꯣꯒꯤꯗꯤ ꯕꯤꯜꯗꯤꯡ ꯋꯥꯡꯅ ꯁꯥꯏ ꯍꯥꯏꯗꯥꯏꯅꯦ? ꯅꯠꯇꯦ, ꯁꯥꯗꯦ꯫ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯖꯤꯟꯕꯅꯤ꯫ ꯌꯦꯡꯉꯨ, ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯒꯥꯔꯤꯁꯤꯁꯨ ꯑꯩꯒꯤ ꯅꯠꯇꯦ, ꯃꯤꯉꯣꯟꯗꯒꯤ ꯋꯥꯏꯔꯛꯄꯅꯤ꯫
ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯅꯪꯕꯨ ꯎꯅꯕ ꯂꯥꯛꯄꯗ ꯇꯣꯡꯉ ꯂꯥꯛꯄ ꯒꯥꯔꯤ ꯃꯌꯥꯝꯗꯨꯁꯨ ꯃꯤꯉꯣꯟꯗꯒꯤ ꯋꯥꯏꯔꯛꯄꯅꯤ ꯑꯩꯒꯤ ꯑꯝꯇ ꯅꯠꯇꯦ ꯃꯤꯒꯤ ꯑꯋꯥꯏꯕ ꯉꯥꯛꯇꯅꯤ ꯇꯥꯃꯣ ꯐꯥꯒꯤ ꯇꯧꯕꯒꯤ ꯃꯇꯥꯡ ꯆꯥꯗꯦꯗ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯊꯥꯖꯕꯤꯌꯨ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯇꯥꯃꯣꯕꯨ ꯕꯤꯜꯗꯤꯡ ꯑꯆꯧꯕ ꯁꯥꯗꯅ ꯈꯣꯠꯇꯅ ꯌꯥꯝ ꯇꯧꯏ ꯀꯣꯟꯇ꯭ꯔꯦꯛꯇꯔꯅꯤ ꯍꯥꯏꯗꯥꯏꯅꯦ ꯅꯠꯇ꯭ꯔꯒ ꯁꯤ ꯌꯨꯝꯁꯤꯅ ꯇꯥꯃꯣꯒꯤ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯇꯦꯝꯄꯔꯔꯤ ꯑꯣꯏꯅ ꯂꯩꯕꯩꯔꯣ ꯊꯥꯗꯣꯏ ꯑꯩꯅ ꯍꯥꯏꯁꯦ ꯑꯁꯦꯡꯕꯅꯤ ꯊꯥꯗꯣꯏ ꯑꯝꯇ ꯉꯥꯏꯈꯣ ꯑꯩꯅ ꯍꯥꯏꯁꯦ ꯅꯪ ꯂꯣꯏꯕ ꯐꯥꯎꯗꯤ ꯇꯥꯈꯣ ꯑꯩ ꯅꯪꯒꯤ ꯅꯆꯤꯟꯗꯒꯤ ꯋꯥ ꯑꯝꯇ ꯇꯥꯅꯤꯡꯗꯤꯌꯦ ꯑꯣ ꯅꯨꯡꯁꯤꯕꯁꯦ ꯐꯤꯖꯦꯠꯇ ꯒꯥꯔꯤꯗ ꯌꯨꯝꯗ ꯂꯩꯕ꯭ꯔꯣ ꯅꯪꯒꯤ ꯊꯃꯣꯏꯗꯨꯅ ꯑꯗꯨ ꯌꯧꯔꯕꯗꯤ ꯐꯔꯦ ꯑꯩ ꯉꯁꯤꯗꯒꯤ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯔꯣꯏ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯦ ꯇꯥꯃꯣ ꯆꯨꯝꯃꯦ ꯅꯨꯡꯁꯤꯕꯁꯦ ꯐꯤꯖꯦꯠꯇ ꯒꯥꯔꯤꯗ ꯌꯨꯝꯗ ꯃꯗꯨꯒ ꯆꯥꯡꯗꯝꯅꯕ ꯌꯥꯗꯤꯌꯦ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯏꯕ ꯍꯥꯏꯔꯒꯗꯤ ꯇꯥꯃꯣꯅ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯁꯥꯎꯔꯤꯁꯦ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯅꯨꯡꯁꯤꯕꯅꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯂꯥꯡ ꯃꯌꯥꯝꯁꯦ ꯊꯥꯛꯈꯤꯕꯅꯤ ꯂꯥꯡ ꯊꯥꯛꯂꯕꯅꯤꯅ ꯅꯪꯁꯨ ꯑꯩꯒꯤ ꯂꯥꯡꯗ ꯊꯨꯔꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯐꯪꯅꯕ ꯑꯩꯅ ꯂꯥꯡ ꯊꯥꯛꯈꯤꯕꯅꯤ ꯅꯨꯡꯁꯤꯕ ꯐꯪꯅꯕ ꯍꯣꯠꯅꯕꯁꯤꯕꯨ ꯃꯁꯤꯕꯨ ꯂꯥꯜꯂꯗ꯭ꯔꯅꯦ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯅꯨꯡꯁꯤꯕꯅꯤ ꯑꯩ ꯇꯥꯃꯣꯅ ꯍꯥꯏꯕꯗꯣ ꯌꯥꯔꯒꯦ 이베마, 내 이몽정어. ꯀꯅꯥꯅꯣ ꯅꯪꯕꯣ ꯀꯩꯅꯣ ꯇꯧꯕꯤꯔꯤꯁꯤꯕꯣ ꯁꯣꯝꯁꯦ ꯀꯅꯥꯅꯣ ꯃꯤ ꯃꯌꯨꯝꯁꯤꯗ ꯂꯥꯛꯑꯒ ꯑꯍꯩ ꯑꯄꯥ ꯁꯥꯕꯤꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯍꯣꯏ, ꯅꯪ ꯋꯥꯡꯀꯅꯣ. ꯃꯥꯁꯤ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ ꯅꯪ? ꯍꯥ? ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯣ ꯅꯪ? ꯈꯪꯒꯦ ꯈꯪꯉꯨ ꯈꯪꯉꯣꯏ ꯇꯣꯛꯎ ꯅꯪꯅ ꯊꯧ ꯀꯩ ꯂꯩꯒꯦ ꯃꯥꯁꯦ ꯑꯩꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ 어. 이베마, 너 아무다 털어. ꯀꯩ ꯍꯥꯏꯒꯦ ꯃꯃꯥ 마시 그나노 ꯈꯪꯕ꯭ꯔꯥ? 마세. ꯍꯤꯡꯆꯥꯕ ꯃꯤꯠ ꯌꯥꯝꯕꯁꯤꯒꯤ ꯃꯆꯥꯅꯨꯄꯤꯅꯦ. ꯈꯪꯉꯕ? ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯉꯥꯡꯕ ꯁꯥꯔꯗꯅ. 이베마, ꯆꯪꯉꯣ ꯌꯥꯏ ꯅꯪ. ꯅꯨꯄꯥ ꯅꯣꯏꯁꯦ ꯃꯣꯏꯊꯦꯝ ꯇꯧꯕ ꯌꯥꯝꯅ ꯍꯩ ꯂꯥꯡꯗ ꯊꯨꯍꯟꯕ ꯌꯥꯝ ꯍꯩ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯖꯔꯨꯕꯅꯦ ꯅꯪꯒꯤ ꯑꯁꯦꯡꯕ ꯈꯪꯉꯐꯥꯎ ꯑꯩꯗꯤ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯈꯤꯕꯅꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯪꯅ ꯑꯩꯒꯤ ꯊꯥꯖꯕ ꯄꯨꯝꯅꯃꯛ ꯃꯥꯡꯍꯜꯂꯦ 이제 나전나 소키바 ngakdani 나전나 난기바 kaya orbasu 나전부 ngakpiuko 또! 아베마! 또 하면 마시! 아베마! 이놈아! kayo tayo siya! Kamu kayo tayo siya! Hadose! Kayo tayo
ꯇꯧꯔꯤꯁꯤꯕꯣ ꯏꯅꯝꯃ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯇꯥꯃꯣ ꯇꯥꯃꯣ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯦ 이놈아, 속으로 이놈아. 이놈아, 또 오세. 또 오세 이놈아. 세, 야르세 이놈아. ꯇꯣꯝꯕꯤ ꯑꯩꯁꯤꯕꯨ ꯌꯥꯝ ꯐꯠꯇꯕ ꯃꯤꯔꯣ ꯑꯩꯅ ꯌꯨꯝꯁꯤꯒꯤ ꯀꯔꯤ ꯃꯥꯡꯅꯕ ꯊꯕꯛ ꯇꯧꯈ꯭ꯔꯒꯦ ꯑꯩ ꯌꯥꯝ ꯂꯥꯜꯂꯕꯣ 이놈아, kapano. 이놈아 na sumay sung kapalay rati. Ko puti ani ba? Se, tuos inom. Se yarib sa inama. Tuo ba inama? Ay yam fataba mine. Jume. Aina oktaba iwar purabada ngang ngamdaba. Aina maram oiraga. Mipum khudimaki thamoibu pelamangamdiye. Masibu kanagi maralno. Ay girale. Tuo sa inama. Se tuo se. Se. Mama, kaidaurage? Ibema. Tombia, nang inama bawaraw ganu ko. Ngasidagidi ay nakoy ginapamdi yelaroyge. Imaija. Imaija mapamsi thadok to na chakrage. Inama, nang kay chatuino. Inama chakradi ay kanaga lehoni. Inama chakiba yaro ye. Inama nang chakinuwo. Mama, kapkano. Kapkano bo mama. Ibema. Chachi. Lo. Inama chakinuwo. Ay kanaga lehogani inama. Inama! Chakinuwo inama. Ay kanaga lehogani inama. Inama nang chakinuwo inama. Inama.